ꯄꯤꯛꯂꯕ ꯈꯨꯡꯒꯪ ꯑꯃꯗꯅꯤ ꯂꯦꯝꯕ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯩꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯁꯨꯖ ꯅꯣꯝꯖꯕ ꯌꯥꯝꯅ ꯀꯟꯕ ꯃꯤꯁꯛ ꯑꯃꯁꯨ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯀꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯍꯜ ꯂꯃꯟ ꯑꯃꯠꯇ ꯍꯦꯛ ꯂꯩꯇ꯭ꯔꯤ꯫ ꯃꯍꯥꯛꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄꯗ ꯑꯔꯨꯕ ꯂꯩꯅꯥ ꯂꯥꯏꯆꯠ ꯑꯃ ꯂꯥꯛꯇꯨꯅ ꯃꯃꯥ ꯃꯄꯥ ꯑꯅꯤꯃꯛ ꯅꯣꯡꯒꯥꯈꯤꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯅꯥꯏꯇꯣꯝ ꯍꯤꯡꯂꯕ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗꯒꯤ ꯅꯨꯄꯤ ꯑꯃꯒ ꯂꯨꯍꯣꯡꯗꯨꯅ ꯌꯨꯝꯄꯥꯟꯃꯤꯟꯅꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤ ꯇꯥꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯁꯨꯖ ꯅꯣꯝꯖ ꯇꯧꯕꯗꯒꯤ ꯁꯦꯟ ꯌꯥꯝꯅ ꯄꯥꯏꯈꯠꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯈꯔꯒꯤ ꯃꯇꯨꯡꯅꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃꯁꯨ ꯐꯪꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯍꯥꯟꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯕꯗꯒꯤ ꯑꯃꯨꯛꯀ ꯍꯦꯟꯅ ꯅꯨꯡꯉꯥꯏꯅ ꯄꯥꯜꯂꯝꯃꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯕꯗ ꯂꯦꯝꯕꯁꯨ ꯃꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯌꯨꯝꯊꯣꯡ ꯌꯨꯝꯊꯣꯡ ꯈꯨꯗꯤꯡꯒꯤ ꯅꯨꯄꯥ ꯑꯃꯃꯝ ꯂꯥꯟ ꯌꯥꯎꯒꯗꯕꯅꯤ ꯍꯥꯏꯗꯨꯅ ꯁꯒꯣꯜ ꯄꯥꯎ ꯂꯥꯛꯄꯗꯒꯤ ꯂꯦꯝꯕꯁꯨ ꯆꯠꯇꯕ ꯌꯥꯗꯕꯅ ꯂꯥꯟꯃꯤ ꯑꯃ ꯑꯣꯏꯗꯨꯅ ꯂꯥꯟ ꯆꯠꯈꯤꯔꯝꯃꯤ꯫ ꯑꯗꯨꯝꯅ ꯂꯥꯟ ꯁꯣꯛꯅꯕꯗ ꯂꯦꯝꯕꯅ ꯑꯋꯥꯕ ꯇꯥꯔꯕ ꯃꯃꯥ ꯃꯄꯥ ꯀꯅꯥꯁꯨ ꯂꯩꯇ꯭ꯔꯕꯤ ꯅꯨꯄꯤ ꯑꯃꯁꯨ ꯀꯟꯕꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯤ ꯑꯗꯨꯒꯤꯅꯤ ꯍꯥꯏꯕꯗ ꯃꯃꯥ ꯃꯄꯥ ꯑꯃꯗꯤ ꯚꯥꯔꯤ ꯁꯝꯕꯜ ꯑꯃꯠꯇ ꯂꯩꯇ꯭ꯔꯕ ꯑꯁꯤꯗ ꯂꯦꯝꯕꯅ ꯃꯍꯥꯛꯀ ꯄꯨꯟꯅ ꯂꯩꯔꯨꯔꯁꯤ ꯍꯥꯏꯗꯨꯅ ꯂꯥꯟ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯌꯨꯝꯗ ꯄꯨꯗꯨꯅ ꯍꯜꯂꯛꯂꯤ꯫ ꯂꯦꯝꯕꯅ ꯇꯧꯔꯛꯂꯤꯕ ꯃꯇꯧ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯋꯥꯔꯧꯖꯔꯝꯃꯤ꯫ ꯀꯅꯥꯅꯕꯨꯗꯤ ꯋꯥꯔꯧꯔꯣꯏꯗꯧꯔꯤꯕꯅꯣ? ꯂꯥꯟ ꯆꯠꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯒ ꯅꯨꯄꯤ ꯑꯃ ꯄꯨꯔꯒ ꯍꯜꯂꯛꯄꯁꯤꯕꯨ? ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯁꯤꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯁꯥꯎꯏ ꯍꯥꯏꯗꯨꯅ ꯀꯩꯗꯧꯔꯨꯅꯤ? ꯃꯍꯥꯛꯀꯤ ꯅꯨꯄꯥꯅ ꯄꯨꯔꯛꯂꯕꯅꯤꯅ ꯑꯗꯨꯃꯛ ꯂꯩꯃꯤꯟꯅꯕ ꯇꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈꯤꯔꯝꯃꯤ꯫ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯁꯨ ꯃꯆꯥ ꯅꯨꯄꯤ ꯑꯃ ꯐꯪꯖꯔꯦ꯫ ꯍꯧꯖꯤꯛꯇꯤ ꯂꯦꯝꯕ ꯂꯩꯔꯤꯛ ꯂꯩꯔꯥꯛ ꯊꯟꯅ ꯑꯁꯨꯝꯅ ꯍꯤꯡꯂꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗꯅꯤ ꯉꯁꯤꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯂꯦꯝꯕ ꯑꯃꯗꯤ ꯃꯈꯣꯏ ꯈꯨꯜ ꯑꯗꯨꯗ ꯂꯩꯔꯤꯕ ꯅꯨꯄꯥꯁꯤꯡ ꯑꯗꯣ ꯂꯥꯟꯒꯤꯗꯃꯛꯇ ꯅꯤꯡꯊꯧꯅ ꯀꯧꯈꯠꯂꯛꯂꯤ꯫ ꯃꯁꯤꯗ ꯂꯦꯝꯕꯁꯨ ꯃꯍꯧꯁꯥꯒꯨꯝꯅ ꯅꯤꯡꯊꯧꯒꯤ ꯂꯥꯟ ꯆꯠꯄ ꯌꯥꯎꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯂꯦꯝꯕ ꯂꯥꯟꯐꯝ ꯑꯗꯨꯗ ꯃꯊꯋꯥꯏ ꯃꯥꯡꯂꯝꯃꯤ꯫ ꯄꯥꯎ ꯑꯗꯨꯕꯨ ꯇꯥꯕꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯅꯤꯗꯤ ꯌꯥꯝꯅ ꯀꯞꯆꯔꯝꯃꯤ꯫ ꯂꯥꯟ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯅꯤ ꯅꯤꯡꯊꯧꯅ ꯃꯥꯒꯤ ꯀꯣꯅꯨꯡꯗ ꯍꯟꯗꯛ ꯂꯥꯟꯗ ꯂꯩꯈꯤꯗ꯭ꯔꯕ ꯂꯥꯟꯃꯤꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥ ꯃꯊꯨꯝ ꯄꯤꯅꯕ ꯀꯧꯈꯠꯂꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯂꯦꯝꯕꯒꯤ ꯃꯥꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯁꯨ ꯂꯥꯛꯂꯝꯃꯤ꯫ ꯃꯁꯤꯗ ꯅꯤꯡꯊꯧꯅ ꯂꯦꯝꯕꯒꯤ ꯃꯅꯥ ꯄꯤꯔꯛꯄꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯅ ꯑꯩꯅ ꯂꯧꯒꯅꯤ ꯑꯩꯅ ꯂꯧꯒꯅꯤ ꯍꯥꯏꯗꯨꯅ ꯃꯨꯟꯅꯔꯛꯂꯝꯃꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧꯅ ꯅꯨꯄꯤ ꯑꯅꯤꯗꯨꯒꯤ ꯃꯇꯧ ꯑꯁꯤꯗ ꯂꯦꯝꯕꯒꯤ ꯐꯪꯒꯗꯕ ꯃꯅꯥ ꯑꯗꯣ ꯇꯪꯈꯥꯏ ꯈꯥꯏꯗꯣꯛꯇꯨꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯌꯦꯟꯅꯕꯤꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯅꯨꯄꯤ ꯑꯗꯣ ꯌꯨꯝꯗ ꯅꯨꯡꯉꯥꯏꯅ ꯍꯟꯈ꯭ꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯌꯥꯎꯅ ꯀꯣꯅꯨꯡ ꯑꯗꯨꯗ ꯇꯤꯜꯂꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯣꯏꯅꯃꯛ ꯉꯛꯅꯍꯧꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯌꯨꯝ ꯌꯧꯔꯕꯗ ꯃꯥꯒꯤ ꯃꯆꯥꯁꯤꯡ ꯅꯣꯛꯈꯦꯗꯨꯅ ꯋꯥꯔꯤ ꯁꯥꯗꯨꯅ ꯃꯥꯒꯤ ꯀꯥꯗ ꯂꯩꯃꯤꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯆꯍꯤ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯌꯥꯅꯔꯛꯇꯕꯅ ꯌꯨꯝ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯇꯥꯅ ꯌꯦꯟꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯅꯤ ꯑꯗꯣ ꯌꯨꯝ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯏꯪꯈꯣꯜ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯂꯩꯅꯕꯗꯒꯤꯗꯤ ꯉꯥꯏꯍꯥꯛ ꯂꯩꯇꯅ ꯈꯟꯅꯔꯝꯕ ꯑꯗꯣ ꯈꯟꯅꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯗ ꯌꯦꯡꯁꯤꯟꯅꯕꯗꯤ ꯂꯦꯞꯄꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯁꯛ ꯃꯇꯧ ꯌꯥꯝꯅ ꯐꯖꯔꯝꯃꯤ ꯑꯃꯗꯤ ꯃꯔꯝꯁꯨ ꯌꯥꯝꯅ ꯃꯣꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯏꯪꯈꯣꯜ ꯁꯝꯕꯟ ꯀꯣꯏꯕ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕꯁꯨ ꯂꯣꯏꯅꯃꯛ ꯍꯩꯔꯝꯃꯤ꯫ ꯑꯗꯨꯒ ꯑꯃꯔꯣꯝꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯃꯆꯥꯗꯤ ꯃꯁꯛꯁꯨ ꯌꯥꯝꯅ ꯊꯤ ꯑꯗꯨꯒ ꯂꯩꯀꯥꯏꯅꯁꯨ ꯌꯥꯔꯝꯗꯦ꯫ ꯑꯍꯜ ꯂꯃꯟꯗ ꯊꯛꯁꯤ ꯈꯥꯁꯤ ꯈꯪꯗꯅ ꯄꯉꯥꯡ ꯉꯥꯡꯕ ꯑꯃꯗꯤ ꯃꯤꯕꯨ ꯅꯨꯡꯁꯤꯕ ꯉꯝꯗꯕ ꯊꯣꯏꯆꯠꯅꯕꯤ ꯅꯨꯄꯤ ꯑꯣꯏꯔꯝꯃꯤ꯫ ꯃꯁꯤꯗꯁꯨ ꯅꯠꯇꯦ ꯆꯥꯛꯊꯣꯡ ꯐꯧꯁꯨ ꯇꯧꯕ ꯑꯃꯗꯤ ꯏꯪꯈꯣꯜꯗ ꯃꯅꯥ ꯃꯁꯤꯡ ꯊꯥꯕ ꯑꯃꯠꯇꯁꯨ ꯍꯩꯔꯝꯗꯦ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤꯒꯤ ꯏꯪꯈꯣꯜꯗꯤ ꯄꯨꯡꯁꯣꯡ ꯍꯦꯛ ꯁꯣꯡꯖꯤꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯏꯪꯈꯣꯜꯗꯤ ꯑꯁꯪ ꯑꯃꯥꯟꯅ ꯄꯤꯛ ꯍꯦꯛ ꯊꯜꯂꯝꯃꯤ꯫ ꯃꯔꯝ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯏꯃꯨꯡꯗꯤ
ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯁꯨꯝ ꯏꯅꯥꯛ ꯈꯨꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯁꯤꯗꯤ ꯑꯁꯨꯝ ꯂꯥꯏꯊꯔꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯔꯔꯤꯕꯗꯣ ꯀꯣꯛꯅꯕ ꯀꯔꯤ ꯇꯧꯁꯤꯒꯦ, ꯀꯔꯤ ꯊꯕꯛ ꯁꯨꯁꯤꯒꯦ ꯍꯥꯏꯕꯗꯤ ꯈꯟꯗꯦ꯫ ꯑꯗꯨꯒ ꯃꯤꯒꯤ ꯏꯪꯈꯣꯜ ꯐꯖꯕ, ꯏꯁꯪ ꯁꯪꯕ ꯑꯗꯨꯕꯨꯗꯤ ꯌꯥꯝꯅ ꯀꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯅ ꯊꯥꯔꯤꯕ ꯃꯅꯥ ꯃꯁꯤꯡ ꯃꯌꯥꯝ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅꯇ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯒꯤ ꯅꯨꯃꯤꯠ ꯑꯃꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯏꯪꯈꯣꯜꯗ ꯊꯥꯕ ꯃꯥꯏꯔꯦꯟ, ꯈꯣꯡꯗ꯭ꯔꯨꯝ ꯑꯃꯗꯤ ꯃꯅꯥ ꯃꯁꯤꯡ ꯀꯌꯥ ꯂꯩꯀꯥꯏ ꯃꯤꯌꯥꯝꯅ ꯍꯥꯎꯏ ꯍꯥꯏꯗꯨꯅ ꯂꯩꯕ ꯂꯥꯛꯅꯔꯤꯕꯗꯨ ꯎꯕꯗ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯂꯩꯐꯝ ꯈꯪꯂꯝꯗꯦ꯫ ꯀꯔꯤ ꯀꯔꯝ ꯇꯧꯔꯒ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤ ꯃꯥꯡꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯈꯜꯂꯒ ꯂꯩꯔꯝꯃꯤ꯫ ꯑꯌꯨꯛ ꯉꯟꯇꯥꯗꯒꯤ ꯌꯣꯜꯂꯛꯄ ꯑꯗꯨꯅ ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝ ꯁꯟꯙ꯭ꯌꯥ ꯌꯥꯆꯪꯂꯕ ꯃꯇꯝ ꯐꯥꯎꯕ ꯃꯈꯣꯏꯒꯤ ꯄꯣꯠꯆꯩ ꯃꯌꯥꯝ ꯑꯁꯤ ꯑꯗꯨꯃꯛ ꯂꯦꯞꯇꯕꯤꯗ ꯌꯣꯜꯂꯝꯃꯤ꯫ ꯑꯗꯨꯝꯅ ꯃꯈꯣꯏꯅ ꯄꯣꯠ ꯂꯩꯕ ꯂꯥꯛꯄꯁꯤꯡ ꯑꯗꯨꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯗ ꯃꯈꯣꯏꯒꯤ ꯋꯥꯐꯝ ꯑꯃꯕꯨ ꯍꯥꯏꯔꯔꯦ꯫ ꯃꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯌꯦꯡꯕꯗ ꯌꯥꯝꯅ ꯐꯖꯕ, ꯆꯥꯕꯗ ꯊꯨꯝꯕ ꯂꯐꯣꯏ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯌꯥꯝꯂꯕ ꯃꯅꯥ ꯃꯊꯨꯝ ꯄꯤꯒꯅꯤ ꯍꯥꯏꯅ ꯂꯥꯎꯊꯣꯛꯈ꯭ꯔꯦ꯫ ꯃꯔꯝ ꯑꯁꯤꯅ ꯅꯃꯥꯅꯆꯥꯁꯨ ꯅꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯌꯥꯝꯂꯕ ꯂꯐꯣꯏꯁꯤꯡ ꯊꯥꯔꯣ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡꯗ ꯀꯠꯂꯨ꯫ ꯑꯗꯨꯝꯅ ꯇꯧꯔꯕꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯌꯥꯝꯅ ꯂꯐꯣꯏ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯑꯃꯗꯤ ꯑꯍꯥꯎꯕ ꯂꯐꯣꯏ ꯄꯨꯊꯣꯛꯄ ꯉꯝꯂꯕꯗꯤ ꯃꯅꯥ ꯃꯊꯨꯝ ꯌꯥꯝꯅ ꯐꯪꯒꯅꯤ꯫ ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗꯤ ꯃꯈꯣꯏꯒꯤ ꯏꯪꯈꯣꯜ ꯑꯁꯤꯗ ꯌꯥꯝꯂꯕ ꯂꯐꯨꯁꯤꯡ ꯊꯥꯗꯨꯅ ꯅꯤꯡꯊꯧꯗ ꯀꯠꯂꯒꯦ, ꯑꯗꯨꯒ ꯃꯅꯥ ꯑꯗꯨ ꯂꯧꯗꯕ ꯌꯥꯗꯦ ꯍꯥꯏꯅ ꯈꯟꯈꯤꯔꯝꯃꯤ꯫ ꯁꯣꯝꯗꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯗꯣ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒ ꯄꯣꯠ ꯂꯩꯕ ꯂꯥꯛꯂꯤꯕ ꯂꯩꯀꯥꯏ ꯃꯤꯁꯤꯡꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯃꯌꯥꯝꯁꯨ ꯃꯊꯪ ꯃꯊꯪ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯁꯨ ꯅꯨꯃꯤꯠ ꯇꯥꯁꯤꯜꯂꯛꯂꯕꯗ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯦ꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯒꯅ ꯂꯐꯨ ꯊꯥꯅꯕ ꯍꯣꯠꯅꯕꯗ ꯃꯁꯥꯁꯤꯡ ꯑꯗꯣ ꯇꯞ ꯇꯥꯔꯦ ꯋꯥꯕꯅ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯣ ꯅꯤꯌꯣꯝꯁꯨ ꯈꯪꯗꯕꯅꯤꯅ ꯄꯪꯁꯣꯏꯗ ꯁꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏ ꯃꯈꯣꯏ ꯑꯅꯤꯅ ꯊꯥꯔꯤꯕ ꯂꯐꯨꯁꯤꯡ ꯑꯗꯨꯗꯤ ꯃꯍꯧ ꯃꯀꯥ ꯐꯅ ꯍꯧꯍꯧ ꯍꯧꯔꯝꯃꯤ꯫ ꯌꯦꯡꯕꯗꯁꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝꯅ ꯐꯖꯔꯝꯃꯤ꯫ ꯃꯗꯨꯕꯨ ꯎꯔꯨꯕꯗ ꯑꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯗꯨꯗꯤ ꯀꯜꯂꯛꯄꯅ ꯑꯍꯤꯡ ꯇꯨꯝꯕ ꯌꯥꯈꯤꯗ꯭ꯔꯦ꯫ ꯑꯁꯨꯝꯅ ꯃꯇꯝꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯍꯧꯖꯤꯛꯇꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯅ ꯊꯥꯔꯤꯕ ꯂꯐꯨꯁꯤꯡ ꯑꯗꯣ ꯂꯐꯨ ꯊꯔꯣ ꯈꯔ ꯈꯔ ꯌꯥꯜꯂꯛꯄ ꯃꯇꯝꯅꯤ꯫ ꯂꯐꯨ ꯈꯨꯗꯤꯡꯒꯤ ꯊꯔꯣ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯊꯔꯣꯁꯤꯡ ꯑꯗꯨꯁꯨ ꯌꯥꯝꯅ ꯌꯥꯝꯅ ꯆꯥꯎꯔꯝꯃꯤ꯫ ꯑꯗꯨꯅ ꯈꯨꯜ ꯂꯩꯀꯥꯏ ꯑꯗꯨꯒꯤ ꯂꯐꯨ ꯊꯥꯃꯤꯟꯅꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯊꯥꯗꯣꯏ ꯃꯃꯥ ꯃꯆꯥꯒꯤ ꯂꯐꯨ ꯑꯁꯤꯗꯤ ꯂꯧꯎ ꯑꯣꯟꯊꯣꯛꯅ ꯆꯥꯎꯔꯅꯤꯗ ꯍꯥꯏꯗꯨꯅ ꯉꯥꯡꯅꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯉꯥꯡꯅꯔꯛꯂꯤꯕ ꯋꯥ ꯑꯗꯨ ꯑꯇꯣꯝꯕꯤ ꯃꯃꯥ ꯃꯆꯥ ꯑꯅꯤꯗꯨꯅ ꯇꯥꯔꯕꯗ ꯃꯈꯣꯏꯒꯤ ꯀꯣꯅꯨꯡꯒꯤ ꯅꯤꯡꯊꯧꯅ ꯄꯤꯕ ꯃꯅꯥ ꯑꯗꯣ ꯃꯈꯣꯏꯅ ꯐꯪꯈꯤꯕ ꯇꯥꯔꯦ ꯈꯟꯗꯨꯅ ꯀꯔꯤ ꯀꯔꯤ ꯇꯧꯁꯤꯒꯦ ꯍꯥꯏꯗꯨꯅ ꯐꯠꯇ ꯂꯧꯁꯤꯡ ꯈꯟꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯂꯣꯟꯅ ꯑꯇꯣꯞꯄ ꯈꯨꯟꯒꯤ ꯃꯅꯥ ꯃꯁꯤꯡꯒꯤ ꯃꯔꯝꯗ ꯌꯥꯝꯅ ꯈꯪ ꯍꯩꯔꯕ ꯃꯤꯑꯣꯏ ꯑꯃꯕꯨ ꯎꯅꯕ ꯆꯠꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯐꯨꯁꯤꯡ ꯑꯗꯨꯕꯨ ꯃꯇꯧ ꯀꯔꯝꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯁꯤꯒꯦ ꯍꯥꯏꯗꯨꯅ ꯋꯥ ꯇꯥꯅꯔꯝꯃꯤ꯫ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯗꯨꯒꯤꯗꯤ ꯀꯔꯤ ꯑꯃꯠꯇ ꯈꯟꯒꯅꯨ, ꯑꯩꯅ ꯐꯅꯕ ꯁꯤꯜꯂꯒꯦ, ꯇꯧꯒꯗꯕꯨ ꯄꯩꯁꯥꯗꯤ ꯈꯔ ꯊꯧꯔꯥꯡ ꯇꯧ"꯫ ꯃꯥꯏꯕꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ, "ꯍꯣꯏ ꯐꯒꯅꯤ ꯑꯣꯖꯥ ꯃꯥꯏꯕ, ꯑꯗꯨꯒꯅꯤ ꯑꯩꯒꯤ ꯂꯐꯨ ꯊꯥꯔꯤꯕꯗꯣ ꯐꯅꯕ ꯍꯤꯗꯥꯛ ꯑꯃꯒ ꯄꯤꯕꯤꯗꯕ ꯌꯥꯗꯦꯀꯣ"꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯃꯥꯏꯕ ꯑꯗꯨꯅ, "ꯍꯣꯏꯗ ꯍꯣꯏꯗ, ꯑꯩ ꯂꯣꯏꯅ ꯚꯥꯞ ꯇꯥꯔꯦ"꯫ ꯑꯁꯨꯝꯅ ꯍꯥꯏꯔꯝꯃꯒ ꯏꯃꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡꯅꯤ ꯍꯤꯗꯥꯛ ꯃꯌꯨꯝ ꯑꯅꯤ ꯄꯨꯊꯣꯔꯛꯂꯤ꯫ ꯑꯅꯤ ꯑꯁꯤ ꯂꯥꯟꯅ ꯂꯣꯏꯅꯃꯛ ꯌꯣꯜꯂꯤꯕꯅꯤ꯫ ꯃꯗꯨꯗ ꯃꯥꯏꯕ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯕꯦꯝꯃ, ꯃꯁꯤꯒꯤ ꯍꯤꯗꯥꯛ ꯑꯁꯤ ꯃꯐꯣꯟ ꯉꯥꯛꯇꯅꯤ꯫ ꯃꯁꯤ ꯏꯁꯤꯡꯗ ꯊꯤꯠꯂꯒ ꯅꯪꯅ ꯃꯥꯡꯍꯟ ꯇꯥꯛꯍꯟꯅꯤꯡꯂꯤꯕ
ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯨꯀꯣ, ꯑꯗꯨꯒ ꯃꯁꯤꯒꯤꯁꯤꯅ ꯅꯪꯅ ꯐꯍꯟꯅꯤꯡꯂꯤꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯨ꯫ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯑꯃꯨꯕ ꯂꯪꯍꯨꯝꯅ ꯀꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯒꯦꯒꯦ ꯂꯥꯎꯅ ꯐꯔꯤꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯦꯛ ꯍꯩꯖꯤꯜꯂꯨꯕꯗ ꯃꯗꯣ ꯄꯨꯡꯀꯪ ꯀꯪꯒꯗꯧꯔꯤꯕꯅꯤ꯫ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯉꯥꯡꯕ ꯂꯪꯍꯨꯝꯅ ꯀꯤꯔꯤꯕ ꯍꯤꯗꯥꯛ ꯑꯁꯤꯅ ꯀꯔꯤꯒꯨꯝꯕ ꯄꯥꯝꯕꯤ ꯑꯗꯨꯗ ꯍꯩꯖꯤꯜꯂꯨꯕꯗ ꯒꯦꯒꯦ ꯂꯥꯎꯅ ꯐꯒꯗꯧꯔꯤꯕꯅꯤ꯫ ꯁꯦ ꯄꯥꯏꯁꯤꯜꯂꯨ꯫ ꯑꯁꯨꯝꯅ ꯑꯃꯥꯏꯕ ꯑꯗꯨꯅ ꯍꯤꯗꯥꯛ ꯃꯈꯜ ꯑꯅꯤ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯗ ꯄꯤꯔꯛꯂꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯣ ꯃꯥꯏꯕ ꯑꯗꯨꯗ ꯄꯩꯁꯥ ꯃꯌꯥꯝ ꯑꯃ ꯄꯤꯔꯝꯂꯒ ꯌꯨꯝꯗ ꯍꯜꯂꯛꯂꯝꯃꯤ꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯃꯌꯨꯝ ꯌꯧꯔꯕꯗ ꯃꯥꯏꯕꯒꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯗ ꯇꯝꯅꯔꯦ꯫ ꯃꯇꯝ ꯑꯁꯤꯗ ꯃꯆꯥꯅꯨꯄꯤ ꯑꯗꯨꯅ "ꯐꯔꯦ ꯑꯗꯨꯗꯤ ꯏꯃꯥ, ꯃꯥꯏꯕꯅ ꯄꯤꯔꯛꯂꯤꯕ ꯍꯤꯗꯥꯛ ꯑꯁꯤ ꯉꯁꯤ ꯑꯍꯤꯡ ꯆꯥꯏꯊꯣꯛꯂꯁꯤ" ꯍꯥꯏꯅ ꯌꯥꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯃꯥ ꯃꯆꯥ ꯑꯗꯣ ꯅꯨꯃꯤꯠ ꯇꯥꯔꯛꯄ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯁꯟꯙꯤꯌꯥ ꯌꯥꯆꯪꯂꯛꯄ ꯃꯇꯝ ꯑꯁꯤꯗ ꯀꯣꯅꯨꯡꯗꯒꯤ ꯁꯒꯣꯜ ꯄꯥꯎꯖꯦꯜ ꯑꯃꯕꯨ ꯂꯥꯛꯂꯝꯃꯤ꯫ "ꯇꯥꯎ ꯇꯥꯎ, ꯈꯨꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯇꯥꯎ, ꯉꯁꯤꯗꯒꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯂꯝꯄꯥꯛꯇ ꯍꯩ-ꯔꯥ, ꯎꯍꯩ-ꯋꯥꯍꯩ, ꯂꯐꯣꯏ-ꯂꯐꯥꯡꯅꯆꯤꯡꯕ ꯆꯥꯡꯗꯝꯅꯕꯒꯤ ꯊꯧꯔꯝ ꯑꯃ ꯄꯥꯡꯊꯣꯛꯀꯗꯧꯔꯤ꯫ ꯑꯗꯨꯅ ꯅꯈꯣꯏꯅ ꯊꯥꯔꯤꯕ ꯎꯍꯩ-ꯋꯥꯍꯩ, ꯂꯐꯣꯏ-ꯂꯐꯥꯡ ꯄꯨꯝꯅꯃꯛ ꯍꯟꯗꯛ ꯂꯥꯛꯂꯤꯕ ꯇꯥꯡ 22ꯅꯤ ꯄꯥꯟꯕ ꯅꯤꯡꯊꯧꯀꯥꯕ ꯅꯨꯃꯤꯠꯀꯤ ꯑꯌꯨꯛ 9 ꯅꯪꯅꯕ ꯀꯣꯅꯨꯡꯒꯤ ꯑꯋꯥꯡ ꯂꯝꯄꯥꯛꯇ ꯂꯥꯛꯅꯔꯣ꯫ ꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ, ꯈꯪꯗꯦ ꯇꯥꯗꯦ ꯍꯥꯏꯕ ꯌꯥꯔꯣꯏ꯫ ꯑꯈꯪꯕꯅ ꯈꯪꯗꯕꯗ ꯇꯥꯛꯎ, ꯑꯇꯥꯕꯅ ꯇꯥꯗꯕꯗ ꯇꯝꯃꯨ꯫ ꯏꯅꯤꯡꯊꯧ ꯁꯅꯥ ꯌꯥꯊꯪꯅꯤ, ꯇꯥꯎ ꯇꯥꯎ"꯫ ꯅꯤꯡꯊꯧꯒꯤ ꯄꯥꯎꯖꯦꯜ ꯑꯗꯨ ꯇꯥꯔꯨꯕꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯔꯦ꯫ ꯃꯈꯣꯏꯅ ꯁꯣꯏꯗꯅꯃꯛꯀꯤ ꯃꯥꯏ ꯄꯥꯛꯂꯒꯅꯤ, ꯃꯈꯣꯏꯅ ꯅꯤꯡꯊꯧꯒꯤ ꯃꯅꯥ ꯂꯧꯔꯒꯅꯤ ꯍꯥꯏꯅ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨ ꯍꯧꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯉꯁꯥꯏ ꯑꯃꯥꯏꯕꯅ ꯄꯤꯔꯛꯈꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯄꯨꯊꯣꯔꯛꯂꯦ꯫ ꯑꯗꯨꯒ ꯑꯃꯥꯏꯕꯅ ꯍꯥꯏꯔꯛꯈꯤꯕ ꯄꯣꯠꯆꯩ ꯃꯍꯩ ꯃꯔꯣꯡ ꯀꯪꯍꯟꯕ ꯉꯝꯕ ꯑꯃꯨꯕ ꯂꯪꯅ ꯀꯤꯕ ꯍꯤꯗꯥꯛ ꯑꯗꯨ ꯊꯤꯠꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯇꯧꯒꯗꯕꯨ ꯃꯈꯣꯏ ꯃꯃꯥ ꯃꯆꯥꯅ ꯊꯤꯠꯂꯤꯕ ꯑꯗꯨꯗꯤ ꯃꯅꯥ ꯃꯁꯤꯡ ꯐꯅꯕ ꯍꯤꯗꯥꯛ ꯑꯗꯨ ꯑꯣꯏꯔꯤꯕꯅꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯩꯅꯝ ꯃꯉꯥꯜ ꯑꯗꯨꯗ ꯑꯉꯥꯡꯕ ꯂꯪꯅ ꯀꯤꯕ ꯃꯌꯨꯝ ꯑꯗꯨ ꯑꯃꯨꯕ ꯑꯣꯏꯅ ꯎꯔꯤꯕꯅꯤ꯫ ꯑꯁꯨꯝꯅ ꯁꯦꯔꯥꯟꯅꯅ ꯊꯤꯠꯂꯕ ꯃꯇꯨꯡ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯏꯪꯈꯣꯜꯗ ꯂꯥꯛꯂꯦ꯫ ꯑꯗꯨꯒ ꯑꯗꯨꯛ ꯌꯥꯝꯈ꯭ꯔꯕ ꯂꯐꯨꯁꯤꯡ ꯑꯗꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯃꯈꯣꯡꯗ ꯍꯤꯗꯥꯛ ꯑꯗꯨꯕꯨ ꯍꯩꯔꯝꯃꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯇꯨꯝꯈꯤꯔꯝꯃꯤ꯫ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯦ꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤ ꯑꯗꯨ ꯑꯃꯨꯛ ꯉꯟꯇꯥ ꯃꯝꯃꯤꯉꯩ ꯍꯧꯒꯠꯇꯨꯅ ꯀꯅꯥ ꯑꯃꯠꯇ ꯎꯗ꯭ꯔꯤꯉꯩ ꯍꯤꯗꯥꯛ ꯑꯗꯨ ꯊꯤꯠꯂꯒ ꯃꯈꯣꯏꯒꯤ ꯂꯐꯨꯗ ꯆꯥꯏꯊꯣꯛꯂꯝꯃꯤ꯫ ꯃꯤꯅꯒ ꯎꯈ꯭ꯔꯕꯗꯤ ꯃꯈꯣꯏꯒꯤ ꯂꯐꯨꯗꯤ ꯍꯤꯗꯥꯛ ꯀꯥꯞꯄꯒ ꯆꯥꯎꯍꯟꯕꯅꯤ ꯍꯥꯏꯅꯈꯤꯅꯤ ꯍꯥꯏꯗꯨꯅ ꯑꯌꯨꯛ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯍꯧꯒꯠꯅꯗ꯭ꯔꯤꯉꯩꯗ ꯇꯧꯍꯧꯔꯤꯕꯅꯤ꯫ ꯊꯕꯛ ꯄꯨꯝꯅꯃꯛ ꯂꯣꯏꯔꯕꯗ ꯃꯃꯥ ꯃꯆꯥ ꯑꯅꯤ ꯑꯗꯨ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯅꯤꯅꯤ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯐꯨ ꯑꯗꯨꯗꯤ ꯑꯁꯨꯝ ꯈꯨꯏꯖꯤꯜꯂꯛꯇꯨꯅ ꯀꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯂꯐꯨ ꯑꯗꯨꯗꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯐꯖꯔꯛꯂꯝꯃꯤ꯫ ꯍꯣꯡꯂꯛꯂꯤꯕ ꯑꯁꯤꯗ ꯁꯣꯝꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯁꯥꯎꯅꯤꯡꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯇꯧ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝꯅꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯅꯤꯡꯊꯧꯒꯤ ꯑꯋꯥꯡ ꯂꯝꯄꯥꯛꯇ ꯆꯠꯇꯨꯅ ꯎꯍꯩ-ꯋꯥꯍꯩ, ꯂꯐꯣꯏ-ꯂꯐꯥꯡ ꯄꯨꯝꯅꯃꯛ ꯆꯥꯡꯗꯝꯅꯕꯒꯤ ꯅꯨꯃꯤꯠ ꯑꯗꯣ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯈꯨꯟꯒꯤ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯂꯥꯡꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯃꯤꯆꯥ ꯁꯤꯁꯅꯨ ꯈꯜꯂꯒ ꯏꯆꯥꯁꯤ ꯍꯥꯏꯕꯗꯣ ꯊꯣꯛꯇꯨꯅ ꯃꯈꯣꯏꯒꯤ ꯄꯨꯡꯀꯪ ꯀꯪꯂꯕ ꯂꯐꯨ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯍꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯌꯥꯝꯂꯕ ꯐꯖꯔꯕ ꯂꯐꯣꯏ ꯃꯌꯥꯝ ꯑꯗꯣ ꯁꯟ ꯒꯥꯔꯤ ꯑꯃꯗ ꯍꯣꯟꯗꯨꯅ ꯁꯅꯥ ꯀꯣꯅꯨꯡꯗ ꯌꯧꯈ꯭ꯔꯦ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯃꯇꯨꯡꯗ ꯅꯤꯡꯊꯧ ꯑꯗꯣ ꯃꯥꯒꯤ ꯑꯋꯥꯡ ꯂꯝꯄꯥꯛꯇ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯎꯍꯩ-ꯋꯥꯍꯩ, ꯂꯐꯣꯏ-ꯂꯐꯥꯡ ꯃꯌꯥꯝ ꯑꯗꯣ ꯑꯁꯨꯝ ꯌꯦꯡꯉꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯌꯦꯡꯂꯛꯄꯅ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ
ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯊꯦꯟꯗꯨꯅ ꯊꯝꯂꯤꯕ ꯂꯐꯣꯏ ꯑꯗꯨ ꯎꯔꯤ꯫ ꯃꯗꯨ ꯎꯕꯗ ꯅꯤꯡꯊꯧ ꯑꯗꯨ ꯆꯪꯁꯤꯜꯂꯛꯂꯝꯃꯤ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯟꯒꯤ ꯃꯆꯥꯅꯨꯄꯤ ꯊꯥꯗꯣꯏꯗ ꯃꯨꯟꯅ ꯌꯦꯡꯂꯝꯃꯤ꯫ ꯑꯗꯨꯒ ꯁꯅꯥ ꯀꯣꯅꯨꯡ ꯃꯅꯨꯡꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯅꯤ ꯀꯣꯅꯨꯡꯒꯤ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨ ꯊꯣꯛꯂꯛꯇꯨꯅ ꯂꯩꯔꯤꯕ ꯄ꯭ꯔꯖꯥ ꯃꯤꯌꯥꯝꯗ ꯑꯁꯨꯝꯅ ꯂꯥꯎꯊꯣꯔꯛꯂꯤ, "ꯉꯁꯤꯒꯤ ꯆꯥꯡꯗꯝꯅꯕ ꯑꯁꯤꯗ ꯂꯐꯣꯏ ꯑꯁꯤ ꯄꯨꯔꯛꯄꯤ ꯃꯃꯥ ꯃꯆꯥ ꯑꯁꯤꯅ ꯃꯀꯣꯛ ꯑꯣꯏꯔꯦ꯫ ꯑꯗꯨꯒ ꯏꯕꯦꯝꯃ ꯑꯁꯤꯕꯨꯅ ꯁꯅꯥ ꯀꯣꯅꯨꯡꯒꯤ ꯔꯥꯖꯀꯨꯃꯥꯔ ꯑꯁꯤꯒ ꯂꯨꯍꯣꯡꯗꯨꯅ ꯂꯧꯔꯒꯅꯤ"꯫ ꯕꯣꯔ ꯃꯟꯇ꯭ꯔꯤ ꯑꯗꯨꯒꯤ ꯋꯥ ꯑꯗꯨ ꯇꯥꯕꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯅꯤꯗꯨꯗꯤ ꯉꯛꯄꯅ ꯈꯝ ꯊꯦꯡꯂꯤ, ꯑꯗꯨꯕꯨ ꯅꯤꯡꯊꯧꯒꯤ ꯌꯥꯊꯪꯅꯤꯅ ꯌꯥꯕꯗ ꯇꯥꯔꯝꯃꯤ꯫ ꯄꯥꯎ ꯑꯁꯤ ꯇꯥꯕꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯑꯗꯨꯗꯤ ꯀꯜꯂꯛꯄꯅ ꯂꯣꯏꯈ꯭ꯔꯦ, ꯑꯗꯨꯕꯨ ꯀꯔꯤꯕꯨꯗꯤ ꯇꯧꯔꯨꯅꯤ, ꯅꯨꯃꯤꯗꯥꯡꯋꯥꯏꯔꯝꯒꯤ ꯃꯇꯝꯅꯤ꯫ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯈꯨꯟꯒꯤ ꯃꯤꯌꯥꯝꯒ ꯄꯨꯟꯅ ꯍꯜꯂꯛꯂꯦ꯫ ꯃꯗꯨꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯗꯤ ꯂꯩꯀꯥꯏꯗꯨꯗ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯈꯤꯗ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯌꯨꯝꯗ ꯆꯪꯂꯛꯇꯨꯅ, "ꯅꯈꯣꯏꯅ ꯀꯔꯤꯒꯤ ꯋꯥꯔꯤꯕꯅꯣ? ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯑꯁꯤꯅꯤ", ꯍꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯐꯪꯂꯛꯄ ꯃꯅꯥ ꯑꯗꯨꯕꯨ ꯇꯪꯈꯥꯏ ꯑꯃ ꯄꯤꯕꯤꯔꯝꯃꯤ꯫ ꯃꯗꯨꯗ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯛꯂꯦ, ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯈꯤꯕꯁꯤꯡ ꯑꯗꯣ ꯂꯥꯜꯂꯦ ꯍꯥꯏꯅ ꯍꯥꯏꯔꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯍꯜ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤ ꯑꯗꯣ ꯁꯅꯥ ꯀꯣꯅꯨꯡꯗ ꯂꯩꯈ꯭ꯔꯦ꯫ ꯑꯗꯨꯒ ꯂꯦꯝꯕꯒꯤ ꯅꯨꯄꯤ ꯑꯇꯣꯝꯕꯤ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤ ꯃꯈꯣꯏ ꯑꯅꯤꯅ ꯆꯥꯎꯔꯕ ꯏꯪꯈꯣꯜ ꯑꯗꯨꯕꯨ ꯀꯣꯏꯔꯒ ꯂꯩꯍꯧꯔꯦ꯫ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁꯤꯗ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯔꯛꯄ ꯃꯇꯝꯗ ꯁꯣꯏꯈꯤꯕ ꯂꯥꯟꯈꯤꯕ ꯀꯌꯥ ꯑꯃ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ꯫